Jagibu Fana Honorabasu Kaidonung Semdok Sadok Yaro Haina Manipur Chief Minister N.Biren Pangthokhre Wafamasingasi District Administration Kang Popina Senduna Saitu AC Manung Chanalaiba Konsakhul Da Pangthokhre Go to Hills 2.0 ki Thouram da Pangthokhibani Thouram aduda Lanka PSSC ama inauguration tawkhibaga loinana tongan ba scheme kaya gi polam singi beneficiary chamaga kunmari da yenthokre amadi anoba PSSC ani nauna sanaba work order su Chief Minister na kusinakhi Birena makha taraduna aigi wakal thadok naduna aikhoi haiba wakhalonda thabak tausi lenga asana punna hingminana ba haibagi pandamda thabak tauri achoba furup macha singbu namthaba yaroi ching chawkhat hansi hairabadi Biren gi lengakna tung ilaga chatlu madu nattaduna chingi miyam chawkhat khidore haiduna pakhalaga aranba sandokli ba singdagi sectionsi chingi district kayada ngasidi chawkhat thorang kayana pikthalle kangpopi ki imung lising tara humdoi hena nauna mai thalhanba ngamkhre Loinana tongan ba scheme singi makhada su crore chahum lom henbagi sel thadaduna semgat sagat bagi thabak chathari Kamjong district da su mipum khudimak thakna ba pabai sing phanghan khrei thamoi sengna miyam gi thabak tawgadabani chahi nifu yankhai hena kari mata tawramdrabasu haujikti miyam gi yum da thilakani ngamloidaba thabak ta ngamni haiduna oidaba ngangloi haikhi sajna ikoi bor he ka gi badagi Adom quarter the Pamaga Impal the Delhi the property Mayama Malaysia Laga Board Matam Yoroka the Singana Tamgimi Hulang but Tamdana Singimi Hulaka Nanga Bodkana one of the Maduna Nileva Malaysia with the Pujixukari Yauri Pujixu leader credit section view Adam Tugairaga Sing Tamgi relationship Kana Laga बहुत कैंपेन तो बहुत यावरी नांगे मोइने सही कुन-कुनसा MLA वही लापदा दिकरी दबदबा सही कुन-कुनसा MLA वही लापा मियोई सिंह ngasi सरकार सिदा थबक अमगी चाहिबदो नंगांगबदो मतौरी Thouram gi warolda Rajya Sabha gi MP Ningthau Sana Zawbale sembana haikibada chahi kunmari hena chingi mafum kaya da chatlaga loinaduna lakhi matam aduda miyam gi awat apasing urabasu karimata tawba ngamdana thamoida khutumna suduna lakhi adubu Chief Minister N.Biren gi liching makhada Go to Hills na chingba thabak kaya tawrakpasida hena nungaiba fawi asigumba program singasina miyam ga hena naksanana ba ngamhali haikhi Manipur ki damakta koi go to hill adu go to village asina singba scheme singsa lakpa degidi jingi khun punamakshi adu laiba kanglu fur punamakshi amat toina akoi honorable chief minister ki miyang makhada yengchandara singse kanai da kari wathi gadage haidana koi honorable chief minister na ngasi bawa sahi mari makhai khar hena magi chief minister wana lakpa sigi matam se lokot piroposi obasida aina khanjai o aina tawba ngamamdaba thabakto aikoi honorable chief minister loina uraga matang akoi gi paket pirakpasa aigi thamoise asuki mate nuaibado ai ngasi mayam do phongdok chabani aigi chingi mayam dugi nungsibadu gi dabaktani maram lokhalai basi miyam gi numit chingi leader singi dugumba unabagi numit adi ngarang na handa launch tawba koi gi chief minister da CM da haisi haiba aikoi na puningda amna nuaijabase chief minister gi help for all kind of loans to Manipur Chief Minister N.Biren Palak Padagi Manipur Singi Mafam Manung Hanjin Bakaya the Satuna Chakot Thouram Pangthokhre Pangthokhre Go to Hills Mission gi Saruk Moina Ngasisu Kangpopi District ki Konsakhul Da Lakduna tongan ba scheme kaya gi kana basing beneficiary sing de yohon khiba loina ahan boina MLA ga kendra sigi miyanga unabagi tanjama su Fangan ki ngasi ki Thouram aduda Manipur gi makok thongbo official kya Saruk yakhibo loinana Manipur lenga ki ministers MLA amadi Rajya Sabha gi MP Ningthau Lesemba Sana Zawbusu Saruk yakhi Elite News ki dama cameraman Sanjoy loinana Pongtam Jeriba Marangthim Andrel Konsakhul